अहानबदा मरुइबा पाउ पिजरी कुकी खुलाई पाइबा सिंगना कौट्रुकता बोम अमदी नोंमै कापसिंदुना अकनबा मोंगदा लंदारखरे सिक्योरिटी फोर्स अमदी खुल ngakpa singna khud hanbada kuki ama sire ahumna asok apan nangkhre hairi Shinmi Singi Pangpam Tokpa Right Amadi Demand ki matangda akanba khongjang ama changsinaba lakliba me amada pangthokadawriba Malemgi Sinmi Singi numita waref lauragani haina Aitok Manipur gi General Secretary L Sotin Kumar na phongdorakli Amadi Naran Sainagi CRPF camta chatharakiba attack aduda chenaba sing thidokuna matik chaba chairak pigani haina CRPF ki Inspector General Achilles Prasad na phongdokre